अहानबदा मरोइबा पाउ पिजरी लाकदोरिबा संगाई फेस्टिवल दा म्यूजिक की इवेंट हैबोम पोकपीदा पांगथोकलगनी मंका लाइब्रेरी की एकाडमी हांगदोकलगनी हाइना वर्ल्ड टूरिज्म डे गा मरी लेना चीफ मिनिस्टर ना लाउथोखरे इमा सिंहना मांग थादुना हिरम खुदिंगदा कथोक्तुना लाखिबा खंगबिद्रे चही अनि हेना लेंगाकना खंगनरगा लेपकिबा वारेप ओरबसु यू लेगलाइज तौबा सुंया यारोय हाइना इमा लुप सिंहना चेक्सिन वा थंगलकली मणिपुर की मोरेगा ताइनबा तमुदा म्यांमार की लालहौलू फ्रीडम रेंजर्स तमु अमदी तत्मांदो की जुंता आर्मी सिंग की मरक्ता लेपा लेतना इरांग थोकलकली हाइरी थौबाल डिस्ट्रिक्ट की थौबाल ब्लॉक की मनुंग चनबा निंगेल खुंदा कांगलोन काइना लमखोपचिलगा साजलकबा युम अनि ngasi STO थौबालना सिक्योरिटी की मतेंगा लोइना सिदोखरे Manipuri Youth Front of Assam na sinduna Manipuri Loan Assam ki Associate Official Loan oina sakhang naba taksiladuna Lakhipur Bazar da miyam gi oiba wakan mifam famkre amadi haukiba pung konmari da Manipur gi oina COVID-19 gi anauba case amata thingna khidre asiba amata yaukidre Krumjari DEEPA SHAMURAILATPAM na poni prime time news pizari hauzik pausandok nang pizari Lakadoriba Sangai Festival da music ki event haibong pokpi da pangthoklagani amadi folk singer Mangka Laihwi gi academy ama hanglagani haina World Tourism Day ga mari lenana chief minister na lauthokre Imphal West ki haibong pokpi da first edition Culture Connect World Tourism Day Manipur gi chief minister N Biren Yaungna musical event kya ga lenana Thawai Ho Arts and Event Space na sinuna pangthokre pangthokiba World Tourism Day ki thoramaduda Manipur gi Chief Minister N Biren Minister Susindro British Council ki Director North East India Dr Debanjan Chakrabarti Tourism Director W Ibohal amadi film actor Rajkumar Kaiku na saruk yakhe Sikkim dagi lakpa Mikma Lepcha Ongyal Sering Lepcha su ngasi gi musical event aduda saruk yaduna musical performance kya myamda utkhe Thoramaduga mari lenana Manipur ki Chief Minister N Biren hai lamdam masigi tanglaba chanura Mangka Laihwi amadi mahaki team na aikhoi kanano haiba malem da masak takli tourist na world connect tawna hali mapandagi lakpa tourist sing asidi Manipur da akiba amata yaudana koiba lakpa fanglei masi lamdam masigi law and order gi fibam farakpanani haina phongdokhi mahakna makha tana hai malem gi chawkhat lamjel da India su Prime Minister Narendra Modi gi liching makha da chawkhalakli India na super power gi lamjel manga shuba position da manglom da chakhat pangam lei mahakna hai Mangka Laihwi gi team na India khaknatna world gi mafam kya da Manipur gi ariba culture amadi isai kya miyam da yenghanduna masak takli mahaki satra kya puthokpada hena khudong chanaba Mangka gi academy ama hanglagini amadi ngasi gi program asibu siliba haibom popi da lakadoriba sangai festival dadi music ki event pangthoklagani haina lauthokhrei Music connect, culture connects. Today is the World Tourism Day. I also took part in the celebration and I convey my message to all the peoples that tourists connect the world. I think ki si lak pa se mafam si usi daan ina khanglo. Am lap na ahlaman ki wari da kaino se land be ada pa. Hero shem se. You have seen the sea saints in the state of Manipur, particularly in the entire northeast. Kindly declare that folk music festival will be included in the Sangai Festival in the same venue. Sila tum tawlo lode. Ado ba ada tawlo di fajani hai. I know example iba moirang kuno ki loktak part ki maya ki sila ita tawlo di yam fajani nang ise yam na attractive hoy gini. Ado bu nangi wisdom ni nang na sila tawlo kesu yai ado bu no modi ada tawlo bayaro. Thank you. Mangolo views ai. Tourism sector na state asigi tungi laibak klepada chawna mateng pangani aduna lengak na ngamba thakda state asida onba ama pudakna ba kana hotnari haina Chief Minister N Biren ngasi World Tourism Day thorong mari lena phongdokhrei State ki Department of Tourism na rethinking tourism haiba team da Bisnupur district ki maibam lot paching da pangthokiba thoromaduda Education Minister T.S. Basanta Kumar Tourism Corporation of Manipur Limited ki chairman Karam Sham MLA Y Radheshyam
Sapong Kunjakeshwar LDA ki Chairman M Asni Kumar, Administrative Secretary Singh Amadi Tourism Department ki Official Singh Sarukyaki. Chief Minister Nahai Matamamada Mapandagi Lam Koiba Singh na Imphal da Thunglaga Loktak Chatlaga Loire. Atay mafam mamata da chatnade adubu hauzikti Moirang Kunauda Sanga Ethnic Park Mazingda Fit Chamaga Kunwangba Sagol Kangzagi Mitam Tamenglong gi Thalon Cave Ukrul gi Kangkhui Cave Sirui Churachandpur gi Behyang gi Southern Point Senapati gi Mau gi Makhelda Heritage Site Rani Guided Liu Museum da Chingba Lam Koiba Singi Pukning Chingsinba Yaba Mafam Kya Tourism Circuit ki Manung Channa Kana Semgat Sagatna Bahonari Hana High Court Leramba Mafam da Tata Group ka partner oiduna 5-star hotel amasu sanaba tharang leiri mangna makha tana haikibada Manipur da owanba kya uba fangle mangda changsilabani aduna aikoi masel amana tawbada thagat patamsi haiki loinana sangai festival handakti khara hena ningthina pangthok naba tharang tawri tharam pangthok fam sing mafam semgatli haina sufongdoki sagol kangjai masana sanaroi sing amadi sagol loiriba sing yokhatnanaba handaki sangai festival da Chief Minister Sagol Kangjai tournament amasu silagani haiki tourism with a quick little potential mayam say. Manipur la the tare, hotel the thunga, then Loka, Loire, another village, Loka, Loire, Huzikti, Koi, Madugi, Circuit, Hazana Seme, Huzik, Kankui, careful the Chiroi, Kankui, Keploshala, inauguration, the Budore, final tare, Maugi area, the Ekoi Huzik, heritage site, Makel, the Chatlamayam, the young way of Adugi, like the Shampali, Adagi, Tamenongi area, the Rani Gaidelugi, Museum, Shem, Piggy, Kawan Cap, Adagi. From the Sosampur behind the Southern Cultural Center, we can sample number tore. Permit pirabasu nisha amata yon biyaroi. Laiba kalamdai da mang thaduna laklaba mama singbu nushiba machet amata faudana you legalize tausilak pahaibasi lamdamasi Mangminari Haribra Haina Ima Singh na hanglakli ngasi haubum marak kaisam lekai community hall da nupi samas amade haubum marak kaisam lekai mera paibi ani na khusam naduna pangthokpa wakat mifam amada nupi samas ki president T.S. Ramanai na hai thingada bani sana thingdraga legalize tawraga lengak na senmit lon fagana bani haiba khanthaba watpa lengaki warep khudak ta handu mama kaya na chahi yangkai hena nisha ban haiduna nisa thingna nisa chaba Nupi kaya imung manungda ot liba mapana macha machanda sagi lichat chalak liba kaya asi thingu haraga free thadok labadi kari orakadage khanbada ima sing tumba yadre yu fong na yonba yarak labadi yumthong khuding yu lak labadi kari oigani haiba ima sing akiba fawi lenga kasigi wakal ikhan khanthadana free thadokpa asi mama ama oina kaidongnungda yabangam loi warep asigi mayokta ima sing matam pumbada leigani haina ngasi fauba Mama oibi singna lebaki isu kya da mang thana chongthokiba kya adu ngasidi macha oiba singna tabidre chahi ani hena lengak asina khanaraga lepa wari oirabasu you legalize tawba sungya yaroi haina phongdokhi you na Manipur se pat le pumme hoji thongang gudingi yung gudingi yole asibu thingna na bai ne ima singina sohana na kanda hoji ko you legalize tawne haiba de ai khoi yaning de thuna hanto haiba ni ima wa su ware adobo aina haibasina lamdam masiki ima singna nga hodrabadi aikoi lam masik mangani loina ma ima singji laubirao khangna na ba koi am ta hodrati ngasi aikoi hingi base moi gi chana poi le lam khudingi ima haibian tha hallaganu hadaki matanda ru lai ka dai to ba haibase tau da ba ima ja koi punna ang tang kan mina cha Manipur lai ngak na handak you legalize tawgiba ase akoi mama moina yaning de you haiba nisa makhan khudimak amata yade you da natana akoi irai kai gi sigi oina su permit palaga you yomba yaroi permit piba su yaroi akoi hawama kaisam le kai oina you thingi nisa khudimak loina thingi lengak sason paibi ba akoi lai masak oira punamak na ngang thokhiba wadu ngak piu nisa angakpa phangna thilingaga marumu thakani ingna tamna pamba sarakar ma semgani haidana habi bado adu yamna khawang na ngai jari mama obisingna maram aduna isa singbu yu bithakpa haibase nisa pijaba haibase mama moina pamde aduna masigi warep si lokthok piu haina khoi haijari aduga loina na
ꯍꯧ ꯃꯃꯛ ꯀꯩꯁꯥꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯀꯣꯟꯕ ꯒ꯭ꯔꯥꯎꯟꯗ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯅꯤꯁꯥ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤ ꯃꯃꯥꯁꯤꯡꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯊꯝꯖꯔꯤ Manipur lengak na yu legalize tawraga afaba yu pithaklaga nupi angangda ot naiba nupi crime amadi khatna chainaba loina faragadra haina Thobal District United Women's Development Organization Thobal Imana hanglakli wafam masing asi wabagaida leiba organization asigi office ta pangthokpa paumi singa unaba amada President Sapam Bimola na fongdokhibani mangna makhata na fongdorakpada afaba yu pithakani haiduna Manipur lengak na yu legalize tawba asi Thobal Imana sugya yabangam loi lengak na yu legalize tawbagi khongfam khudakta handoktrabadi akanba khongjang kya changsilagani Loop asigi organization secretary Maisna Malemnganbi na fongdorakpada Manipur lengak na yu legalize tawba khudakta handu Chahi kuntragi mathakta Manipur da nisa thingwagi achauba khongjang kya changsilaklaba fawba Manipur da yu na maram oiraga miyoi kaya sikhibana haujik lukhrabi gi masing aduki matik yamna leiri Haujik fangliba yu sing asi afabani fatabani haiduna lengak na lauthokiba leikrabara factory industry kaya ama linglabra Food Safety Department ki makhada afaba yu karambanu haiba khanghanba leikrabara miyamda awareness pikrabara Chindana ama haiba tawbana ama tawba Manipur lenga ki thausilasi Thobal Imana yabangam loi policy program amata yatana yu legalize tawnaba lauthopa lenga ki khongthang handokadabani haiki Manipur lengak na yu legalize tawriba ase afaba yu pithaga akhoi nupi angang sing nupa sing na afaba yu sithaga nupi angang sing ot na roida natraga khana chena ba thoroida yu thakchil laga nupi oibigi izat manghal leraga hadok piriba si phagadori bara yu afaba si thaga aduna Manipur sarkar na afaba yu legalize tawba se akhoi walima na suya yajaningde chahi kun kutha dagi hena thangla aba liver cirrhosis tawdana TB nadana ayama siraba steida si phawada afaba yu Thoga amuk hanna DEEPA singbu yu pithakani haibase Thobal Imana suya yabang amjaron haiba yu legalize tawbase khudakta handokpiu natragadi Thobal Imana akan bakhongjang sanction gani haiba wafam ase thamjai akhoi gi sindana amang angba tawthorokbadana ama tawba sarkar gi lengak ki thausilase akhoi Thobal Imana yabang amloi maramdi policy program amata yata bida hana ware basil lawra kanda legalize tawrena lauthokpa aduga factory industry mata akhoi miyamda khamandaba hojik leiriba akhoi gi vendor sing asida thakliba yu sing asi karaiba quality leiba yu no quality leitraga na vendor sing asi sis tawrabra miyamni mamangda masi kumba thokchin thorang amata lokhatta bida khudakta yu legalize tawre afaba yu pitha kanda akhoi gi senmilonde hena phagalhangani haiba wakhlol ase handokpiyo maramdi masina tungda akhoi gi samaj ase mutkiba yabagi khongpham madu lakani haiba du Thobal Imagi maikaidagi thamjari Bisnupur District ki Tinungai Market Seta lengak na yu legalize tawba yaroi haina wakat mifam ama ngasi famkrai kada mayai loisang amadi Tinungai apunba mera paibi luf anina sinkiba thoramaduda famkiba ima singna legalize tawba yudi haksang sokloi dabra loinana thingba ngamdaba pot khuding legalize tawgadra afaba yu kadai bu kaubage amadi hygienic oiba yu haibana karino drug chabadi yaroi haraga yu thakpana yahangadoribra haina placard kya paiduna wakat mifam chathaki mifam adu da saruk yakiba singi maraktagi ima Tinungai apunba luf ki member KSS Meman hai mamang thaktagi yu na khunaisi amangba leitadaba kaya lairingai sida yu wu free oina thadoklabadi Thadolakani haibasi aikoina sungya yabangam loi masi tawbiganu maitai amadi lairaba furup sing kansi hairabadi yu legalize tawbiganu atingba makhatana thamu haina fongdokhi Pamte sungya ya ninge hawi bopuna mak sai su loina mang loi re hujik mung manung ni nupi na ha amata koning meta na level leite hujik su mu yai habi ayaba se koi pamte khawri wanga mu makhata wanga ge loina haw mangani mana hai di ku sungai ya ini yu na cha ki mahut sinba yaraba amagum lamdam asida isana puthok chaba fauthok chengthok na chingba tangai fadana nongmada changraba yadraba potlam fauba konana basinba ngamdadana hiram kyada mapaldagi tangduna hingliba lamdam asida paliba lenga kasina yu legalize tawnabagi ayaba pithoktuna yu sumba yu yonba mapaldagi yungang puslaktuna lamdam asda marangkaina yolhannaba honariba asi yamna laibak thibani haina Ningol Club Hairok President Sophia Khundongbamna fongdorakli ngasi Hairok ta laiba Ningol Club
की ऑफिस ता पांगथोकपा पाउमीसिंगा उन्नबा अमदा सोफिया ना मखा ताना हाई लेंगा कसिगी ngayhak की खलकपा तुंग कोइना चटनबा यारोइदबा थौसिल ओइबना मसी याबा ngamloi war on drug की खोंगजंग असि यू असिसु याफम थोपनी यू असिसु निसानी ड्रग न थिंगलगा यू न फ्री थारदी लेंगा की war असि उतोंग अहोबदा इसिंग हैबगा मानरनी मियाम की खलगा हक्सांग की खलगा लीगलाइज तौबा मालक्ट्रे मी खरगी करबार नुंगाइनबा फुरिट खाउ चोनबा खुनाई मांगलबसु आई सेल पाइरगा लोइरे हाइबदा वाखलोंदा थबक असि पाखलपा मालकले हाइकी लेंगाकना लमदम असिगी नुपी अंगांग सिंगी खनबिरबदी यू थिंगबा ngamdre legalization तौगनी हाइबिबगी महुता हाइरिबा prohibition act असि हेना मपांगल कलहन मिनबा थबक पाइखतपियु लेंगाकना मियाम तानरमदना लेरिबा CSO मेरा पाइबी इमालुफ क्या तानरमदना ngammi matagum hekta legalize तौरपा असिदी मियाम अकनबा इहौ लाकनबा बाटोन तौबा ओइना थोकनी मसिगी महुता legalize तौद्रिङैदा लेंगाकी ओइबा white paper अमा पुथोक्तुना मियाम तानमिनदुना ममुत ताना नैनमिनरबा मतुंगदा अफबा फतबा खनमिनरगा लेंगाकी फिरेप लौबिबना पुनमकी याइफबा ओइगनी हाइकी ngasi afaba yu habisi afaba yu sina de goi crime thoka loi dribara aduga afaba yu asi legalize to baraga di kon thing mangam da basing si koina yu legalize to gani hai basi di thing da ngam da khudi legalize to da de koi ngasi mi lalwan ba de drug lalwan ba de drug asiguma kaya amasi koi thing mangam da na lali bane hari ba kaya sing je koi legalize to thoka draba mara ma to lenga asina koi gi mi oi ba jati asibu kalongna ba aduga koi gi nupi da maru oi ngasi thololiba crime kaya ama domestic violence kaya asibu thing na bagi achauba thaudang lobi gai ta de khoi gi lamda masigi mioi sing asibu kalobi gai be taraga di lengang thing bangam dre legalize to tawgani haiba gi mahutta lengang asin lairiba haiba e ga di mapangan kalhanaba hena thaudang lobi ra kanda lengang ni hena waron drugs asi mai pakhanaba aduga lengang na haiba e ka sibo mapangan kalhanaba lengang na thing bangam da du thing bangam na ba lengang asin thabok to bi ra kanda haiba mayam asin club organization lamda masida lairi ba mayam asin mateng pang ra kanda tabuk si tauraga di hena mai pakpa waron drugs is mai pakpa duga lenga kisu hena mai pakpa ibu oigani मणिपुर की मोरेगा ताइनबा तमुदा म्यांमार की लाहौलू फ्रीडम रेंजर्स तमु FRT अमदी तातमदोगी जुंता आर्मी सिंगगी मरक्ता लेपा लेतना इरांग थोगलकली हाइरी FRT न थादोरकपा वीडियो अमदा म्यांमार की सैगांग रीजन की तमुदा लाहौलू सिंगना लैंडमाइन पोखाई हंदुना म्यांमार आर्मी दा ngarang numit yungba matungda landakre आर्मी कांबु अदुना तमुदा युंगकई मई थारुरबा मतुंगदा केल टाउंगदा हलकपदा थौदोक असि थोकिबने FRT अमदी मखोइगा खुसमनबा कांबुना मिलिटरी काउंसिल की आर्मी सिंगदा लंदाकिबा थौदोक अदुदा मियोय कुनलोम लेखिद्रे लोइनना FRT ना म्यांमार मियामदा मखोइगी मतेंग पांगदुना मिलिटरी की मायोगदा लंदारिबा असिदा सरुग्यानबसु खंगनखि नाकल अमरोमदा तमुदा थोकलिबा थौदोक असना मरम ओरेगा म्यांमार लानसिंदुना ललोल इटिक तौबा इंडिया की मचा सिंगना म्यांमार की ngमखै परिंग लाना चंगदनबसु खंगलकली matang as break matang longminasi Aiko asuk thengam ji pok kai chalwino ta cha langbal kai thel chatubani mitom mian cha jingna khoi wa pangma siba juan mela do ngani ne अदुगुम मेला दुना दिए ताचो सिदे येलोमी एखोइना सिनजबा इरमदम सिगी सेबिलोंदसु याम कानागदबा अदुगुम लंगमन कैथिने ताचो काइदे मोइगी मैगदो लंगट्रक लंगथालगा लंबिगदो लोरे ताचो खुफजमने ताचो लंगम कैथिदा लेहोबा एखोइगी स्टॉल सिंगदा ताचो अदुदो लेहोबा पोचे योमदुदि काइदि स्वाइ मार्केट उगे पंगदबा गातनीदा तयाय आइया ngawjariदी ngasai foreign country singi stall singdo adune haba adudagi ngasai ne lepo yumne yare sango taso asuk thenga phokai chaluna taso langban ke thin salum पृथ्वी की तोंगान तोंगान कंट्री मंगा हाइबदी थाईलैंड बांग्लादेश अफगानिस्तान अमदी नेपाल लेना इंडिया की तोंगान तोंगान स्टेट कुन की स्टॉल सिंग हंदक की लंगबल के चल सिदा सरुक या नुमिदांग मतमदा फजरब मई की कुमै लोइना तोंगान तोंगान एंटरटेनमेंट प्रोग्राम सिंग म्यूजिकल कंसर्ट फैशन शो मिड द स्टार न सिंग थौरम सिंग लंगबल के चल लेंबिरक्तुना महाव लोबी हो ब्रेक की मतुंग द तराम ओक्चरी मखाताबा पाउ मो पिजरी
Thobal District ki SDO Thobal gi Revenue Makada Leba Ningel Village da Kanglon Kaina Lenga ki State Land da Lamkhop Chilaga Sajilakpa Yum Ani Masa Masa da Notice Thaduna Sidok Naba Khangalabasu Sido U Yadabadagi ngasi SDO Thobal na Masing Yamlaba Security gi Mateng Galoinana JCB Ani Season Duna Sidokre ngasi Sidokraba Yum Singadu Fobi Village tagi Paulum Wi-Fi apopa lekidraba Khuf Konai amasung Jangnenlum Wi-Fi apopa lekidraba Nekhagini Panba yabadi tha sigi kunithoida STO Thobal Mayengbam Ranjita na thokiba notice amagi matung ina yum ani asibu yumbu masa masa na September 13 ki ayupung 8 makhai fawbagi manungda sidok trabadi lengak na sidolagani haina khangan khiba lekhrabani Deputy Commissioner Thobal gi lamjing makhada chathakiba eviction aduda lengak ki official hoina sarukya kiba STO Thobal Mayengbam Ranjita na fongdurakpa da ngasigi eviction adu lengak ki pawtak matung ina chathakibani Kanagumba na lenga ki state land da Kanglon kai na yung kai amadi atai building sing sajilabadi madu masa masa na khangna hana siduk yu madu na trabadi lengak na makata na eviction tawani haiba wafam tang nakhi ngasi ki eviction na the additional SP Thobal TS Sankar Dev amasung Okram Wangkhomba na Luchingba police team sing su sarugya khi Haiba yung mani si Ningel Village Thobal District manung chana lebe Ningel Village le mafam haiba lama si kum khas len da sanjali yung mani si mang instruction pizza kra ni lok piro na mamang instruction ani ra lok piro matung da lok tabadi gi masi ko election to ngasi Manipuri Youth Front of Assam Maifa na sinduna Manipuri loan bu Assam Sarkar gi Associate Official Loan ohenbagi damak Lakhipur Bazar gi Tribal Market seta miyam gi oiba wakat mifam famkre ngasi ayupung tara dagi famba haukiba wakat mifam aduda Manipuri Language Development Society gi President Ingudam Binod na haikibada Manipuri loan asi Assam Sarkar gi Associate Official Loan ohenbagi damak aikoi akak naba khongjang kya marum changsinba mathau tari aikoina aikoi gi ima loan bu kanba ngamdrabadi aikoi Assam da Manipuri loan asi soidana mutkigani Assam Sarkar gi thabak changbada Manipuri loan interview thaba haibasi aikoi gi icha inau singi yamna kanaba oirakani haki Kaisam Bidapati Singha Hanagi Vice President MSPA na Maifa ga loinana tongan ba CSO sing na sarukya biduna sangsilakliba ima loan bu Assam Sarkar gi Associate Official Loan ohanabagi damak changsileba khongjang singi mahaini ngasi APSC dagi loan gi khetnaba thamlabadu lokthokibasi aduna aikoina khara kanna khongjang jangsilagadi aikoi soidana mai pakani All Manipuri Muslim Merapaibi Sangstha gi President Jubeda Begum na Manipuri loan gi damak changsilakpa khongjang khudimagda Maitei Pangal Merapaibi singna thawai yauna saruk yagani haiki AAMWMCOC gi President Aruna Devi nasu Assam Manipuri loan kanabagi damak ima singna lokhotpa yaba thodang lokhotkani AMMYF ki Cultural Secretary Salo Udina aikoi dharma gi khetnaba thamdana ima loan Assam da kandaba yade AMMPS की President Sangeeta Begum, AMMPAL की President Sanatoy Devi, Ton Singha Seram Herazit, Thangjing Brozen, President Maifa na Chingba Singna Imalon kan bagi matangda wangangke. Wakat mifam gi manung chana Assam gi Chief Minister Dr. Himanta Biswa Sarma da aiba memorandum amasu Lakhipur Sub-Divisional Office ki khutang da pisanke. Miyam na yaning de haibagi ingit khanglagadi mingchat thina vote card na loishin do sarup vote card tringaida politics tagi pothajagi haina Minister Thongam Biswajit na fongdokhrei wafam asi ngasi Kongba Students Club KSC gi Yankai Taret Foundation Day kam 5th Meritorious Award and Felicitation Award Ceremony thoram ngasi Kongba Chongabi Leirekta pangthokpada fongdokhibani Thauramadu achoiba mitunglen oikiba Thongam Biswajit hai Rajniti Tauriba Singna Miyamgi Yaifanaba Thabak Paikhatpa Mathau Tai Miyamgi Yaifanaba Thoraklaba Miyoi Sing Khangba Kangadabani Lamdam Masda Mahiroi Sing Lairik Kakta Tamle Adubu Laishudi Tamdre Masina Kunai da Chawkhatpada Thingthare Kunai amadi Laikai gi atmosphere Khangba Lamdam asi Chawkhat Hanbada Thodang Yapa Mathau Tai Masida mama mapa oiba singna mateng pangbiu haina akoi puna punsilaga khunai gi chawkhat thorangi tabak tausi apunbagi wakhalon chendana amaga gi marakta pau fongnadana magi aningba apambadamak
तौनरगदी लमदम असि चौखप ngamloi अखोगी लमदम सिदा अफब थबक तौरकपदा पुकनिंग थौगतपा मी वाटली अदुबु मी अमना सोरप मतमदा ngang ningba midi marang kai na lei masigi mawong asi semdok minaba tam mathautai lamdam ama chawkhat hanbada MLA minister khaki daita ohengumsi laikai amadi miam puna thabak tomina si haiki thoramadu da class 10 amadi 12 ki exam da mai paklakraba mairoida mana mathum piki पुलिसी संसार लेरिबा पाम्बी नत्रगा लेरिबा इन्वायरमेंट पुनमक सिंगचे फजानगे फहनगे डेवलपमेंट तहनगे अदुगा अदुगी ऑन टॉप ऑफ दैट अखोई मियोइबा अखोइसे अखोइसे इसाना इसाबु होना जरगा अखोइसे डेवलप तबु ngomjeiba अदुगी मथक्ता अखोगी इन्वायरमेंट लेरिबा जीव पान सा सिंगचे मको रेगुलेट तब सिस्टमैटिकली फजना उपामेना पाम्बी की अदुगा सा संगी लेरि पोसिंगसे मखोगी लेरिबा मैंडेटरी ओइना मसी अखोदा गिवन अखोई इंडियन कॉन्स्टिट्यूशन ना 48 ए आर्टिकल की यावरग लेरमगनी मसे फजना पी करिगिनो हाबदंदा अखोगी लेरिबा अखोगी आर्ट्स दे लेरिबा क्रिएचर मैम सिंग मियोय बा हाबसिना लेरिबा अखोगी सासन उचेचकी हैबिट एंड हैबिटेशन अदुगा मागी एनवायरनमेंट सेमसे अखोगी मैंडेटरी ओइब मैंडेट अमा अखोगी मरु तौगदब थौदांग अमनी हाबसि इरग लेयबा लेमस Board of Secondary Education Manipur na lauba High School Living Certificate Examination da compartmental lakiba mahiroi singi exam ki result gasi nungtil pung 12 makhai taba matamda Education Minister T.S. Basanta Kumar Bosem gi Chairman Akham Joy Kumar amadi Bosem gi Secretary Dr. Sapam Mangi Jaw yauna Bosem gi office ta lauthokre Thoromadu ga mari lenana T.S. Basanta Kumar na hai handaki compartmental exam si COVID pandemic na maram moiraga online class yauba ngamkidaba mahiroi singi khanduna government na hanna amukta tawkidraba mawongda subject ani fail oikiba mahiroi singbusu exam thaba yabagi ayaba pikhi makha tarakpa chahi singdadi amuk hanna subject ani fail oiraba mahiroi singbu exam thabagi ayaba piroi haina sufongdokhi compartmental exam aduda puna mahiroi lising taruk chamiga sufna taruk na enroll toraki mahiroi lising taruk chahunga humfutra machoina exam thaki aduga mahiroi lising taruk chaniga humfuma na pass to bangamki nakal amarom da paumi sing na hangba wahang gi pakum piraduna T.S. Basanta Kumar na hai government school singi oza sahi khudingi laude adubu chahi khudingi oza satruk retire tawri punna oza masing lising tara tare laigadabada oza lising tara khaklei adubu chahi khudingi government school gi mahiroi di chada kuntra hengalakli BJP government na lakpadagi oza singi oiba anauba rules and regulation kya semkhre oza gi sinfamasida chada homfutara di nupi na oibana oza sing adu masa masa gi district leiba school singda thamna bahonari school singda leiriba oza singi photo thetuna thamgani school amada oza mapan laklambadagi suspend tawkiba leire haina sufongdoki secretary staff ya kan lo na bibra mujhe perkhasi mai pa mungkin anu मैं थमजरी है no instance of the wrongdoing paperly कोई ना लगा लाना copying को पढ़ने को बाहर तक लेते हैं समय मैं थमजरी है successfully मैं perkhasi in the interest of those students who get number पर papers को भी pass हो गई first division का 18.46 second division का 74.62% यानी total pass 98% pass हो रहा है अदुना अजय छात्र सब्जेक्ट आने के फेल हुए और का कोई का होना जरूरी है मुझे भी मुझे पास हो रहा मतलब क्लास में एडमिशन लो ये मतलब खानी कोई एजुकेशन सेक्टर है वो कोई ड्रॉप आउट मतलब फेलियर से निकला हुआ मतलब बदलसी जो ngasi Textiles Commerce and Industry Minister Nemcha Kipgena Haurang Sawal Block Level Cluster amadi IDPH Project ki Common Facility Center CFC ama Salamda Sangakre ngasi sangariba CFC asi Handloom and Handicraft ki Development Commissioner amadi Ministry of Textile Government of India na thadarakpa senthang na sabani hairi ngasi ki thoromaduda State Planning Authority ki Deputy Chairman S Rajan Singh Manipur Handloom and Handicraft Development Corporation Limited ke Chairman KS Ibomcha Awang Khunau Jila Parishad ki Jila Parishad Member N Pramod Devi Awang Khunau Gram Panchayat ki Pradhan TS Dwijamani Singh ga loinana atai apokpa official Singh su saruk yakhe
Sangabagi Tormaduda Minister for Textile Nemchana CFC gi Manung Channa Salamda Preparatory Support Scheme gi Khudong Chabat Lakliba October gi Tang Anidagi Fi Sabi Singi Mateng Oinaba Fangalagani Haki Mahakna Lamdamasida Leriba Fi Sabi Singamadi Kutsa Haiba Singasigi Matengna Lamdamasigi Senmit Lon Hengat Hanbadasu Mateng Pangli Haina Fongdoki Lamsang Bazar da Indian Bank ki branch ama ngasi Mahut Minister Khemchan amadi MLA Rajen na hangdokre inauguration gi thoramadu da MLA Kunjakeshwar FG MO Guwahati gi General Manager Rajesh Kumar amadi Zonal Officer Chandaneshwar Gosami su sarukyaki thoramadu ka mari lenana Yumnam Khemchan hai ngasi gi modern world asida road communication fagat pa haibasi chakhwatpa gi indicator ni hauzik ti thabak thoram ayamba banking loina tongnai Bank facilities fatragadi chakhwatpada thintagani ngasi lamsangi manungda hangliba bank asina sotharaba singda pigadaba mudra loan yauna atei loan kya fanghalagani haki na koliba lamsang jaga sida smai toduna Indian Bank ki branch ma hangdu pi se mase ihan habada Indian Bank ki tongan ba weaker section ki loan mayam pi ni nang highway re murda loan singba kari mayam aikoida loan loroga singat pagi habit leiraga di matang sakpat pagi stage mayam pangi samna mudra loan dal policy yakai loroga di matam chana singaga laga mapi matam chana singaga laga humpi aikoi gi thabak adu sagi mang da junction ba sarkar da depend tawduna self dependent oibe aba dugumba bank na pidi khudong saba singa se koi lawin da si haiga tenjari Thoramaduga Marilena MLA Salam Rajen hai private bank ki safu nanglaba bank ki mingda microfinance tawraga miyamdagi achoba sendoi lokhalamba bank sing adudaga samnabirunu Yerum yolaga imung manungi pot yolaga private bank da loan gi sendoi thirambadu Indian bank na supnagi apikpa mathoida loan phangalagani mahak na hai Imphal Kangchup lambi ase national highway onduna Guwahati tagadoribani lamdamasi yamna kanna semgatli lambi asina Imphal dagi Guwahati fawda kilometer marfu hena tensilhali kendra sigi manung naurem thong dagi haibongpok pi fawba street lamp thale Lamsang Praja School asisu handak higher secondary onthoktuna satra lising ama hena ming chale haiki Nanu marum jien marum bhawal yolaga private banki sendoi hunna bo honar madung asidi Bharat Sarkar gi tongan ba Prime Minister na paikhali ba scheme sing asigi makhada loan lodana banki apik sendoi da isa na tawgadori ba business karbar mayam sing ado mai pai no pangthok ngam haibagi thajabadu bank samnabagi aikoi nationalized bank sing samnabagi adugumba mahau private bank samnabaga kayam thina khenage habado aikoi hajana mayek lana khangba ngamani haibagi Indian bank sing asi inauguration tawus dei yam nuai aikoi lamsang small town gi area da afaba ising pinanabagi damakta ngasi jal jivan mission gi makada Imphal Kangchup ki pipe ningthi dana puraga aigi nathon sumang da pipe chalaga ising thakpa phangdaba overhead leiba jaga maya dagi float ki ising du dagi khaga lawraga ising thakpa ngatani adu hojikti astai da water supply scheme ma se aikoi November bhawgi manung da di aikoi sangaraga aikoi mafam sigi praja sing stai da ajana ising marang kaina pithakpa ngamani State Health Society NHM Manipur amadi Directorate of Health Services Manipur ani nasinduna National Deworming Day gi ani shuba tangka Wangkhai High School da pangthokre Thormal da Speaker Thoksom Saitabratana hai lamdam masigi horakliba angang sing tinjang kaijang daba oina ba akoi puna honaminasi horakliba naha sing asigi lamdam asigi tunggi yumbini haiba wakalonda masa mau faba nisada gi lapthokpa mioi oina ba thodang lawminasi masida mama mapa oiba singnasu thodang lai Amaromda Wangkhai High School asi hena matik chana fanaba semnanaba matam gi oina mateng nirakpada thamoi sengna mateng pangbiu haina Education S ki Director gi pukning chingsin ki Thoramapu oikiba Health Minister Sapam Ranjan hai grassroots level da leriba angang singda health care fanghanaba thoram asi pangthokpani Chahi amadagi na 38 fawda leriba angang singda Social Welfare Department na achoba mateng ama piri School dropout singsu Anganwadi amadi asa workers singna yengsunna mateng panggadabani hagi mahangna makatana hai mioi bagi haksang da khwaidagi modpa asi khut asini
masina chin yaukiduna haksang manungda changkibani anemia nanghalaklabadi hakchangda nadaba mafam leiroi maramaduna khutsa sengna hamdoktuna lunana leisi deworming day asi mission ama oina changsinduna amaga awareness pizatuna tinjang kaizadaba khunai ama oina ba honasi haiki प्रजागिदमक्ता ग्रासरूट हेल्थ केयर डिलीवरी फंगनबैदमक्ता हाइरिबा लाइनाजिंगदुगी रिलेटेड मैमदो ग्रासरूट मियोय खुदिमक्ता फंगनबगी वाखललोन पांथोइबा प्रोग्राम अमने हेता सि पांथोगा फंक्शन जे लोइसलगा अदुगी फॉलो अप तौबा ख्वाइदगी मरुइबदागी वाखललोनदि फॉलो अप तौबजे प्रोग्राम अमा launch tawraga sigi follow up tune sustain tawraga lehan basigi program singse adugi wakal londuni akoi healthcare officials meyam na adugi wakal londuni yam achet pathaja bathama tham tawrise ngasigi program kari gi damakta no yamna major oiba department ahum punjal laga tawrise health education social welfare atopa program dezo sigi department ahum je adum pulle Thobal district ki oinasu national deworming day second round listing ani kunithoi gi thorom ngasi deputy commissioner Thobal Ahanthem Subasna CMO Thobal gi conference hall da hodoktuna angang singda hidak pizaba hokre district health society Thobal nasinuna pangthokiba thorom aduda DC Thobal A Subasna district asigi manungda leiba angang lak amaga lising tarada pizanaba gidamak albendazole tablet sing yanthokpa hoki DC Thobal A Subasna angang singbu masa mau fana amadi ana ayek yaudana lehenabagi damak akoibagi fibam ase matam pumbada tarutana na thamba yamnamak tangai fade ngasi haudokli bathoram asigi pandamasi fangnabagi damak mari leinaba health worker sing asa sing amadi angalwadi worker punamakna thamoi sengna honabiu fangfam thokpa mioi sing natraga angang sing aduna haktengnana fangjanaba mari leinaba CDPO sing amadi MO in charge sing nasu ningtina monitor tobiu hainasu mahakna makhatana appeal tauki Manipur single use plastic bottles sing khongatuna recycle tawnaba thaba paikhat pahore tha ani ahung gi manungda lambi mataida bottle chakhaiba sing sit nanhannaba daita logani adubu half liter bottle tingbagi lenga ki firep asi handopiu haina package drinking water manufacturers and allied industries Manipur ki member Thangjam Joy Kumar na phongdokre ngasi Manipur Press Club ta pangthokiba pawgi mifam amada Joy Kumar na hai Manipur plastic policy lising ani kunithoi na Manipur da half liter gi plastic bottle tingbagi warep lokiba asina isingi industries toriba singdadi awaba kya mayok nare lamdam asida single use plastic singna thokhanba khudong chadaba singi yenglaga plastic bottle bank hangdoktuna tongan ba mafam marfurom da khinduna bottle sing khonglatlaga recycle tobagi process haure makha chathrakpa oina hariba plastic bottle bank punna chanirom leihanna bahonagani khonggalakpa bottle sing recycle tongnaba Manipur gi register tawraba firm aniga MOU amasu inaduna thabak haure register tawdaba recycling unit tara amasu wari sanari masigi sumathakta Central Pollution Control Board na thokiba order amagi matung inna lambi da black top tawbada plastic sing shredding tawduna hapu haiba wafam adusu Manipur gi mafam karadasu trial hauduna mai paglabanina lengak asigi plastic policy lising ani kunithoi da half liter bottle thingbagi warep asi amuktanga khanabiu haiki Muksida Taurangna metric toni pan gumbagi koi empty bottles se khongkat pangam gre aduga koi mafam chan chan thamjan gre koi gi package water gi na amale ja lebi thar go jingma pan gi sing jamta lak tar banina sigi dio 100% koi na dait lawjare aduga atoi polythene bag gumba kair bag gum mayam sidi akoi gi Manipur gi market demand sida yeng consumption yeng ro gi only 5% khatani lemhori ba 95% sidi mapan gi lak panga tani adun sorokta chairiba mayam sidi ekoi na khomjal bidi hojare adubo khara ge hena bakto bo mi takar leidori ekoi gi gari je thadoga mi neega ma sorokta tariba ekoi gi office ki complex ta tariba mayam si ekoi na gari thadoga mi thadoga bottle sing si khomjal ba hore makha taba ekoi gi sorokta lambi da drain da turian da pata bottle taba gi saktam sing ase aina khanba da yam thuna mang kani hai gi ekoi thajaba leijai adu ekoi na tawjari ba EPR sai haije gi bedo EPR gi activities maru ina sigi thab amani adu gi ekoi na bottle ji tadrabadi koina koigi Manipur si yamna phaba environment ma clean environment ma thambada yamna chaw ma teng pangadra hai bi asa da koina changin jabani Kakching police na FIR palaba mioi ama Lilong Kongba area da lautuna na leire haibagi akaknaba paw ama fangbadagi ngasi nungtil pung amarom tabada search operation chathaki
Operation adu da FIR da January ba mioi Mohammad Hasfur Rahman chahi kunipan apopa laikidraba Azizur Rahman More Ward number 5 Muslim Basti Technopol asi Lilong Khongban Thobal district ki mahaki mari mata amagi yumdagi fakat pangamki Makatana Yaripok Changamdabi area da fariba mioi asiga loinana ko accused amasu fananaba search operation toke adubungasi nungtil pung mari rom tabada Mohammad Riaz Khan Elais Yuria chahi Kunipan apopa Hefazuddin More Ward number 5 Muslim Basti Technopol district asigi masana OC CDO Kaksing office ta laktuna surrender toki Haukiba July Mari da Kaksing Police ki Subedar KSI Prakash na luchingba team amana Sora area do operation chatabada TNT Taramari amadi detonator aniga konana faki adubu amambagi khudong chaba lauraga EEC Ecovan registration number MNO 6LBO 750 tongduna mangthokibani Prime Minister Narendra Modi gi mapok kumon thaga marilenana tha sigi taratretagi October gi tang ani fauba pangthokadriba seba pakwara gi sarukama oina Manipur State Commission for Scheduled Tribe MSCST na sinduna commission asina lising ani kunmathoi kunithoi chahi asigi manungda pangthokliba thabak thoram singda yumfam oiba annual report ama ngasi chingmairongda leiba ADC Vavan da pangthokre phongkre Thoramadu da Hill Area Committee HSC ki chairman su oiriba nungba STSC ki MLA Dinganglup Gangmai Manipur State Commission for Scheduled Tribe ki chairperson Tuigai Maitiu Rongmai amadi Tamenglong SC ki MLA Janghemlung Panmai na maru oiba mioi sing oina saruk yakhi HSC ki chairman Dinganglung Gangmai na phongdokibada Prime Minister Narendra Modi na India ki Prime Minister hek oirapadagi hauna India ki political scenario da ahomba kya purakre mahaki asanba meeting amadi punna chatminagadabani haiba wakolon aduna ngasidi Manipur gumba sothaduna leramlaba North East state amana ngasidi India gi chakhot khongjel da yawbangam lakle matam amada function tawdana leramlaba Manipur State Commission for Scheduled Tribes na chahi khara asida mathong tingthijana chingi lamsingda pangthoklakpa asi yamna thagatningai ni Manipur State Commission for Scheduled Tribe MSCST Koba Commission amalai haibasi mamangi matamdadi chingda khundariba miyamna khangnaramde adubu ngasidi commission asigi hanba naidaba activities kya na maram oiduna mafam kya da MSCST na chingi lamda lauriba role asina hena mayek sengna khangnarakle Manipur, especially the tribal, when we do certain things, let's not have that feeling of being left behind. We are torchbearer of all our, in all the process of nation building. We should be proud of being called as a tribal. We should be being called out as a Tangkul, Jaliangrong, or Mao, Pomai, where part of our forefathers have contributed to this nation. Citing examples just like Hepov Zadonang, Pairani, they all have contributed in this nation building. We are part of that history. In Hindi, we call it Gav, pride hona chahiye. Being part of this country, such a vibrant democracy, the largest democracy in the world, which is striving and showing examples to the so-called developed countries. The democracy, the democratic rights of the citizens are being honored and being recognized and respected. All these things we should be proud of being an Indian. With this word, I would like to once again thank all the organizing committee here and especially the chairperson and two members, and I wish you all the best in the times to come. Thank you. Lamdamas da Manipur Shops and Establishment Regulation of Employment and Condition of Service Ordinance Lisingani Mathoi ki matung inna miyoi tara fadana punchalaga hangba dukan singidi lengakta registration tawdrabasu yaragani adubu staff tara dagi hauraga henna leiba shopping mall singdi lengakta registration tawbakhak natana niyam chumna chalairibra haibadu kupna yengsilagani Maduda asoiba yawram labadi lupa lakh anidagi manga fauba fine thian gani haina Labor Commissioner Manipur gi Labor Inspector M. KISHORCHANDRA na phongdokrai wafam masida the Sunday Market Street Vendor Welfare Association Sunday Market lingkhatkibagi taran thoirak suba mapokumon thauramga mari lenana amadi pot yoliba singi I-card yenthokpagi thauram ngasi Manipur Press Club ta pangthokpada phongdokhibani Thoramadu da mahagna hai lamdam masida work culture sagatuna honarakpa asi afawa khongthangni khunai asida sinmi singna hona bibana miyam nungai na hingba ngambani sinmi singna loriba thaudang asi akoina kauthokpa
hantana yengba langani makoibo mipung khudingmakna ikai khumnafam thoi Sunday market farm dibasingna numit tarukni thabak leplaga nomaizing khaktada potfam family adubu atopa sinmi singdi numit tarukni thabak suraga noma pothabani Sunday market farm dibasingna nomaizing nataba atei matam sida atopa mafam da chatlaga pot yona bahona minasi Manipur da labor market ama sana ba lengak da labor department na hai gi basu leide aduna atubada labor market ama saragani thazai India government ki makada unorganized workers sing masak khangdoklaga e-shram scheme gi kanaba fanghana bahona reni aduna lamdam asigi chahi 13 gi 58 fawda leriba unorganized workers singna e-shram da register tawduna lengakna khangba sinmi ama oibiu Basida kudong charak taba matamda lengakna mating panglakani lengakna piriba kanaba kya asi launa bakhona minasi haki Thoramadu the Sunday Market Street Vendor Welfare Association ki President Soibam Maniton Khwairamban Nupi Kaital Sinfam Amadi Saktam Kanban Luf ki President Khetrimayum Santi Su Sarugyaki Sunday Market the thok tokjeriba masigi business ni the sangjeriba ekoi ki isi no mayam sina no khatam shu ke nubi thak ki mo free dele adudi nubi taruk ni da bi adai na paisa ta ko da moi no kapten de ta ko paisa to ani sing thong manana hingmi na bai si yam na wa ba ma ko gani Sunday Market the lebi bi isi no sing ki association jam dingom su le bani na kai ko policy ma shi ma ga asin da jaga se da Sunday kan pham ba su lebo ni nubi taruk ni se de ki nubi Pumi do orsu, mangani do orsu. Ekoi atop thoban district ta kaching da adagi ekoi Bishopur da tama ba mapun sing da mobile way da salaga. Kadang mapun sa ma kai mapun gi ekoi naga panchayat ki music natre panchayat ki na chagana tama ba ekoi value organization sing club sing. Ekoi ji jiga kusum da ga lemo ni nu mitter ni sisu tingam la ko ni da mo thon na ba bi madu gi policy tan to view ha da masib da nai yam ta apil de COVID-19 namaram oiraga matam sangna lepluraba team Robert Naurem gi Manipur Fashion Extravaganza matang thagi tang 13 da Imphal Hotel da pangtoklagani haina Robert Naurem na phongdokre ngasi uripok ta leiba Robert Naurem studio da pangthokiba pawgi mifam da mahang hai pangthokadoriba thoramasida showstopper oina actress oibada natana Miss World Takrabi Manushi Chiller su Maitai Singi Fajaraba Fijol setuna Thoramasida Sarug Yabada Natana Femina Miss India Lisingani Kunmatoi Manasa Varanasi su Sarugyagani So Asida Manipur dagi model nifu amadi mapanlam dagi model tara Sarugyagani Pangthokadoriba Thoramasi fashion khakta natana samas asida physically able person sing su samas asida makoi gi su thodang lairi haina utpangam nabagi damakta stage ta puthoktuna Sarugyahangani Robert Naurem Charitable Trust officially launched Toduna, Sotharaba Singda Mating Pangna Bagid Pandam Thami, Breast Cancer Gamari Lenana Awareness Campaign Amasu Pangtokuna Miamda, Breast Cancer Gimatangda Kanghanabagi Thoramsu Yauri. Fashion Extravaganza Asi Maru Oina, Robert Naurem gi Studio Hangdokpa Amadi Robert Naurem Studio Chahi Manga Mapung Farakpagi Pangtokpani Haki. Matam sana ko ina ay event say I accept yung postpone it's a immense pleasure to announce to all the people of Manipur that we are coming back with our event again, back with Manipur Fashion Extravaganza October date 16 Sunday numita hotel da event si pangkok charagani we event si just fashion kaknate event si da ko ina handicap sing soinariba sing amadi biman dressing si kuna stage ta puthora aga perform tohon ba makoi sumia marakta normal mi amagumna mayam saruk yabagi kanjadu ay bizagani Scheduled Tribe Demand Committee STDC na sinduna yalaw mising bu Indian Constitution gi ST list ay yawhanaba chothara pakhongjang ama oina ngasi takyal khongbal paning lekaida Nambol Bring Cultural Association Club amadi Pumsubam Lekai Women Welfare Association ga khusam naduna wakan mifam machathakre Thoramasi gamari lenana nangmairakpam edition Maitai Convener Youth Wing STDC na hai tongan ba mafam singda wakan mifam chatharapa asi ngasi ga tharga punna numit 13 ni sure adubo haujik fawda government gi chapchaba response amata fangdri aikoi khakta natana aikoi gi yumthang nariba assam gi court ras bangsi makoi gi miyoi la 13 romna lei makoi su makoi gi yelhomi sing kanana ba
ꯆꯦꯔꯣꯜ ꯊꯣꯔꯛꯄ ꯎꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯗꯒꯤ ꯁꯔꯨꯛ ꯀꯨꯟ ꯍꯦꯟꯅ ꯆꯥꯎꯕ ꯀꯨꯟꯃꯤ ꯍꯥꯏꯕ ꯋꯦꯁ ꯕꯦꯡꯒꯜꯗ ꯂꯩꯕ ꯃꯤꯑꯣꯏ ꯂꯥꯛ 50 ꯔꯣꯝ ꯂꯩꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯇ꯭ꯔꯦꯟ ꯆꯠꯄ ꯌꯥꯗꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯌꯥꯗꯕ ꯀꯌꯥ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗ STꯒꯤ ꯂꯤꯁꯇ ꯌꯥꯎꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯈꯔꯈꯛ ꯂꯩꯕ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯂꯧ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯕ ꯑꯁꯤ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄꯁꯤꯡ ꯈꯨꯗꯤꯡꯃꯛ ꯂꯧꯈꯠꯇꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯁꯤ ꯀꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯈꯤ ꯑꯐꯕ ꯏꯁꯤꯡ ꯊꯛꯅꯕ ꯑꯃꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕ ꯂꯦꯞꯅꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯅꯕ ꯁ꯭ꯋꯥꯁꯇ ꯍꯥꯏ ꯁꯦꯕꯥꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯋꯦꯌꯔꯅꯦꯁ ꯑꯃ ꯉꯁꯤ ꯅꯔꯟ ꯁꯦꯅꯥꯒꯤ ꯃꯩꯔꯥ ꯁꯪꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯚꯤꯂꯦꯖ ꯋꯥꯇꯔ ꯀꯃꯤꯇꯤ ꯑꯃꯗꯤ ꯑꯦꯜꯁꯥ ꯀ꯭ꯂꯕꯅ PHEDꯒ ꯄꯨꯟꯅ ꯁꯤꯟꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯐꯨꯕꯥꯂꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ N ꯔꯟꯖꯤꯠ ꯊꯤꯅꯨꯡꯒꯩ ꯖꯤꯂꯥ ꯄꯔꯤषꯠ ꯃꯦꯝꯕꯔ O ꯖꯣꯏꯆꯟꯗ꯭ꯔ PHEDꯒꯤ ꯑꯦꯛꯁꯄꯔꯠ TS ꯑꯅꯟ ꯑꯃꯗꯤ ꯁꯤꯡꯒꯔ ꯇꯞꯇꯥ ꯖꯌꯟꯇꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯄ꯭ꯔꯙꯥꯟ N ꯔꯟꯖꯤꯠꯅ ꯅꯔꯟ ꯁꯦꯅꯥ ꯈꯨꯟꯗ ꯑꯐꯕ ꯏꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯛꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡ VWCꯒ ꯇꯥꯟꯅꯔꯒ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯊꯧꯔꯝ ꯑꯗꯨꯗ ZP ꯃꯦꯝꯕꯔ O ꯖꯣꯏꯆꯟꯗ꯭ꯔꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯂꯩꯅꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯇꯨꯝꯕ ꯉꯝꯗꯕ ꯄꯣꯠ ꯑꯣꯏꯕꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯐꯠꯇꯦ ꯑꯗꯨꯕꯨ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯕ ꯄꯣꯠ ꯀꯌꯥ ꯂꯩꯇꯕꯅ ꯑꯩꯈꯣই ꯈꯪꯅ ꯁꯤꯖꯤꯟꯅꯔꯤ ꯃꯁꯤꯅ ꯁꯣꯏꯜꯗ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤ ꯂꯣꯏꯅꯅ ꯍꯛꯆꯥꯡꯗꯁꯨ ꯌꯥꯝꯅ ꯁꯣꯛꯍꯜꯂꯤ ꯍꯥꯏꯈꯤ ꯇꯨꯡꯗ ꯇꯞꯇꯥ ꯖꯌꯟꯇꯅ ꯍꯥꯏꯈꯤꯕꯗ ꯂꯥꯏꯔꯕ ꯈꯨꯡꯒꯪ ꯂꯝ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯄ꯭ꯂꯥꯁꯇꯤꯛ ꯊꯤꯡꯕꯁꯤ ꯉꯝꯈꯤꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯈꯔ ꯍꯟꯊꯅꯕ ꯍꯣꯠꯅꯕꯗꯤ ꯇꯥꯏ ꯃꯔꯝ ꯑꯁꯤꯅ ꯍꯛꯆꯥꯡ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯑꯀꯥꯏꯕ ꯀꯌꯥ ꯄꯤ ꯍꯥꯏꯈꯤ Maitai Irol Iek Loina Silol Apunba Luf Milal Kangleipakna Lepa Leitana Imalol Maitai Mayek Takpi Tambibaki Tauram Paikatuna Ngasi Fauba Lakli Hariba Maitai Mayek Takpi Tambibaki Tauram Paikatuna Ngasi Fauba Lakli Ba Asigi Sarukam Oina October Tara Dagi November Tara Fauba Tha Ama Chufna Pangtokadori Tha Ama Chufna Pangtokadori Basida Lebak Miyamna Sakanglaba Manipur People's Party MPP Mayai Luishangi Thauburel Punamak Maitai Mayek Tamgadori Milalna Iram da Masida Leriba Kwai Pumnamakta Imalol Maitai Mayek Tambinabagi Milal da Pau Faubiraktuna Mitai Mayek Chokotnaba Mipum Tingna Honasi Haina Fundrokli Chaliba Chahi Asigi September Kuntra Dagi October Mapan Fauba Wako Italy na Sinduna Italy gi Venice ta Pangthokodriba Wako World Children Cadets and Junior Kickboxing Championship Lisingani Kunitoi da Sarugyana Bagidamak United Association of Kickboxing Organization Manipur gi Sanaroi Mangang asi Imphal Thadokre Championship asida Sarugyaga da Sanaroi Singadudi Sograkpam Hitler Low Kick Humfutara Manga kg Rakesh Atom Low Kick Humfutara Mathoi kg Puyam Jinita Kick Light Contact Humfumanga kg Gerejit Irengbam 0.5 Nifutarit kg Amadi Kumabam Chaning Khombi 0.5 Nifu Nitoi kg Sanagani India gi Mahut Sinda Sarugyagaduriba Sanaroi Singasibu Youth Affairs and Sports Department ki Director T Fulen Maitaina Yaifamangol Pituna Iramdam gi Mingchat Puraknaba Pausel Pikhi State asigi oina haukiba pung kun marida mioi punna amata positive oikidre mioi amata siba yaukidre COVID-19 command control room dagi thadorapa report amagi matung ina haukiba pung kun marida nupa amadi nupi punna mioi amata positive oiba yaukidre hauzik fawbada punna mioi lising aniga chamaga nifunipa laikidre state asigi oina hauzik fawbada mioi lakama lising kutra mapanga chanipan taret positive oikre masigi manungda mioi lakama lising kutra taret ka Chatruk Tifu Humdoi recover Tobangam Grey. Active case the Mui Tadaruk Lady recovery rate na Chada Marfunipan Dasmik Mari Mangani. Lushlak Pudamar Babam Hona Pizari.
लाकदोरिबा संगाई फेस्टिवल दा म्यूजिक की इवेंट हाइबोंपोंगपी दा पांगथोकलगनी मंका लाइब्रेरी की एकेडमी हांगदोलगनी हाइना वर्ल्ड टूरिज्म डे गा मरी लेना चीफ मिनिस्टर ना लाउथोखरे इमा सिंह मांग थादुना हिरम खुदिंग दा कथोकतुना लाखिबा खंगबिद्रे चही अनि हेना लेंगाकना खनरगा लेपखिबा वारेप ओइरबसु यू लेगलाइज तौबा सुनिया यारोय हाइना इमा लुप सिंह ना जैक्सन वाथंगलखले मणिपुर की मोरेगा ताइनबा तमुदा म्यांमार की लालहौलू फ्रीडम रेंजर्स तमु अमदी तटमंडो की जुंता आर्मी सिंगा की मरकता लेप लेतना इरांग थोलकली हैरी थौबाल डिस्ट्रिक्ट की थौबाल ब्लॉक की मनुंग चनबा निंगेल खुंदा कांगलोन काइना लम खोपचिलंबा म्योय अनि एसटीओ थौबाल सिक्योरिटी की मतेंगा लोइनना सिदोखरे Manipuri Youth Front of Assam na sinduna Manipuri loan bu Assam gi associate official loan oina sakhang naba taksladuna Lakipur Bazar da miyam gi oiba wakan from khrei amadi haukiba pung kunmari da Manipur gi oina COVID-19 gi anauba case amada thenglakidre asiba amata yaukidre Matang sa Pony Prime Time News loisinjare meeting tabiri pupunamapu amuka na khurumjari